Prem Review presenting Countdown. Countdown hariba movie sina aikoi nung liba si sangsar se leiba music sina Countdown ko application ma download torubadagi music sing asi makoi gi sibagi chahi masing talaktuna loina sikhibagi wari amani aduga musu hariba application asibu muthatpa ngamkhibra natraga ngamdabra haibasi film si yengminara khaminar si Countdown hariba movie sina horpada khoida high school ki satra kya amana restaurant ma famdu lerami matam asidadi satra sing asi gamraktagi satra man asum haireglami aikoi gi p3p sida hujik Countdown haina khangnaba application ma lagle hariba application si ba khoni download tawba tarabadi aikoi gi sibagi punchi tai hai adubu aikoi maham asi leriba music asina application sing asi download tawrasi download lora matungda mu karamba miyoina hana ngatana sigina habse aikoi ni khanglagani masig matungda ngata sigadruba music asina table asig mathak leriba using asi bu loina thakadabani harami masig matungda maham asi leriba satra sing asina makhoi mobile asida Countdown hariba application si download tawrami application si download tawba loraga application asibu registration tawbagi term and condition asi makhoi ni karimta padavida registration tawrami matam astadi makhoi ni registration tawba sida satra sing asi chahi sangna hingba ngamgani haiduna Countdown gi application asi reglami adubu makhoi myam sing asi gi marakta korni kawbnu pim jarami adubu korni nadi hariba application asibu registration tawba loraga maki sibagi matam asi pung ahum makai kita ngairami masina maram wabna korni si jam kijarami adubu korni gi marup sing asinadi korni te sum nairami hariba application asidi mathong marang khangdaba oiduba ngata oirangani adubu nang hojik maithirabani na using asina ngatha wairami tanja asidi korni gi koiner bunupa iban hariba nupa si laglami aduga korni ne thakadaba using asibudi iban lone thaklami masigi matungda korni budi iban makhoi ni sina mayumda hallagaina tholoktuna Ibana gari si thauge tawrami adude korni na mu mahaki koiner bunupa ibana sum nairami ibana ngasi yu thakpa sina maram wabna nang yu loine ngawre masina maram wabna gari thaugunu hairami adubu ibana di mahaki koiner ba korni da sum nairami aini gari si thauguni haiduna hanjin hairami adude korni nung yam sauduna ibana sum nairami nang khangli binatra ngasai gi application aduda aini sigidaw je pung ahum gidang aire masina maram wabna ai nang chamina bangam haiduna korni si gari sti kumdaduna makhong chakhirami adugi bansu yamna sawduna gari si masa matomda thaudun chakhirami korni na sum lakuma tamasitadi maki phone asida mu message am laklami message asida sum idun laklami user agreement thugaire haiduna matamastung korni na maningda jengthokuma tamasitadi mahaki maningda phimu sarba miyom laklami asina maram wabana korni si yamna kijarduna mayim jawna kanna chendu laklami korni na mu mayim jawra matung asitadi Kanagum masak khangdaba kharana yamna ki bimongda tamnaraklami adubi khanghongna korni si mahakna leri boham asi chingkhatkirami matam astadi korni ge phone asida mahakna sibagi pungching asi matam lerami masig matungda korni si makha taraktuna maham asi sikhirami nakal amromduna mu ibana thauki gari asi accident tholami ibana ma ki car si accident thogu matam asida mu yamna chawrba ubuma gi masilamana korni ne tonggadaba sit asida thinjilaklami tasengmari korni asi matawsumna tawduna sigadabani adubu mahana kiduna lehobadagi mahakti mayumda sikiboirami mathangni numita mu queen cover nurse nupi makhoidu holei adudagi nurse asina mu ibanga makta laklami ivana hospital asi leramliba sisu mahaki car asi accident thokiba sina maram obna mohammed sida leng nabi leramani adudi ivana mu queen haribu nupi sta sumna harami sister aiga koina nupi korni haribu nupi du ngarang numidang Countdown hariba application du download tawbudi sikre aduga isu hariba application du ainu download tawbun thami adubu aigi sibagi pungsingdi pung 18 kitang ngare masina maram wabana ai hayeng asi soidna mohammed se surgery tawgudrubani adubu surgery tawbud ai soidna application asina maram wabana siragani harami adubu queen hariba nurse asina mu ibana sun harami nang karimda pakatpa tawganurne hariba application adudi mathomon khangdaba application ni harami masig matungda nurse queen asi maka thabak tawminaba doctor amadi nursing asig mak laklami amuksu queen hariba nurse asina maka thabak tawminariba miyosing asa chum harami aikoi gi sangsas ta hojik yam nauraba Countdown hariba application lai hariba application asi wa khoina download tawba tarabadi aikoi gi sigadaba matam asi application ta ai harami queen gi wahasi tar matungda mu mohammed si leriba nurse amadi doctor sing asina Countdown hariba application download tawrami aduga makhoi namu application si registration tawraga
Yengma matam mastadi makhoi gi hingbagi chahi si yamna sanglami makhoi sing asi gi marakta mu Sullivan haina khangnaba doctor ama jawrami adoba doctor asinadi application asibu registration tawbu matam mastadi mahaki hingbagi chahi si chahi yankai tare wali haiduna iraglami asina maram oibana doctor si yamna haraujarami tanja astadi nupi amobu drug overdose oibana maram oibana hospital asta pukhalaglami adu moham asi leiba doctor amadi nurse sing asina hairibu nupi si hidama kaptuna nupi si bude falami masigi matungde queen su mahak mai masda halaglami queen mayam jaro matung asida mu mahaksu countdown hairiba application asibu download tawraga haduna download tawrami mahanga download tawba loiriga application asibu registration tawbu matam astadi mahaki hingbagi chahi si numit nini khitang ngai raiduna iraglami adubu queen nadi mahana hingbagi numit asi numit nini khitang ngai rai basi mahana henjina khanjalude masigi matungda queen na maki mapa amadi machanupi Jordan gi marak laklami matam astadi queen gi marau nupi Jordan lasi jamna sawnglami karigi sawning libino harabasu Jordan gi mase queen na maki mapa amadi machanupi Jordan lasi bu toina unaba laklamde masina maram orbana Jordan na yamna macheda sawnglami mathangi numitamu ibala sibu hospital si uhalei matam astadi mahang sigirabasi pung 3 kitang ngairami asina maram orbana ibala si yamna kijaraduna Mark hospital asida surgery tawrore haiduna hospital asi thololami adubu matam astadi maki phone asida mamangda court ni da lakhiba sigumna user agreement thugaire haidun laklami madugi sumatakta maki maningda phimu serva laisi mu laklami asina maram obna ivan si yamna kireduna tholko matam astadi maki mamangda mu maki koinara munpi sikraba court ni gi but ki sakta masi man urami masigi matungda phimu serva laisi ivan sibudi hospital asigi series te inthaduna hatokirami ibana sira matung asida mu maki sibagi countdown hariba application ni yawriba pung asi loina mapung phakirami masigi matung nang queen asi makoi hospital asi lakko matam astadi makoi gi senior nurse ramana mu queen da sumna harami ibana du hojik ne haki mamangda aikoi gi hospital gi series te onthadun sikre harami masigi matung nang queen na magi phone asi jingjaduna manga sumna khalami ibana maonda hairama sing adu loina chumle Haujiti countdown hariba application asina maram moibana aini sigidabasu numit humni kitang ngare masina maram moban queen na maki mapada phone tawduna sumna hairami ipa ai amadi ai gi jangalonena akoi humna numit humni gi matungda aikoi gi magi momhamda chache habadu nomu numit ma chalasi hangchi chalagum che hairami masig matungda mahana phone kaktakirami queen na karige sumna haribano harabasu karingu mahangna numit humni gi matungda Mahaki mapa amadi manau pigilonena mamagi mohomna chapna matamda mahak soidin siregani haiduna mahakna chatpagi plan asiba cancel tawribani masigi matungna queen na countdown hariba application asibu mahaki phone asidagi kaktak kayane tawbu matam asidi application asidi kaktak pajaramde ngahaklar matungda mu mahaki phone asida message ama laklami message asida ngosum laklami user agreement thugare haiduna karigi message asi mahaki phone asi laklibano haribasu Queen na numin humni matungna sigadabasi mana siningdabasi maram oirami masig matungna queen lasina wakan nungaitraduna lakliga matam asida makoi gi hospital se thapak tawriba Sullivan hariba doctor sina queen lasibu khudong chaba lauraga haina tawraklami adubu queen nadi yamna sawaduna doctor asim inthoklamduna makoi gi senior staff nurse asida Sullivan hariba doctor sin tawriba thabak sing si haidolaga haina tawbu matam astadi hariba doctor asinadi head nurse asida asumna hairaklami Nurse nang maham ase thaba ma tawro haiduna senior nurse asibudi queen gi manakte gi pudun chakhirami hairiba numit asig numidang asita mu queen na maki laptop asida countdown hariba application asi maram search tawrami matam astedi mangna sum search tawrpasida film asi gorokpada sikiba korni hariba nupi asigi wari kharabu manga thengnarami madugi sumadakta atopa nupi amagi video ama jawrami adure queen na hari video asibu hangtoktuni yengu matam astedi nupi asina video asida sumna haraglami aina countdown hariba application adubu download tawro matung aduda ai ge pomina sikraba inokpa do aina hanjan ui aduga musu hairi video asida mathongman khangdebida nupi asidi sikirami matam asidadi nupi asi video asi makhada miyo kyana comment pidro sumna haraglami nupi asina selwe video asi sengdabani sajanabani haraglami asing matungna queenna maki laptop asibu humjanu matam asidadi maki mamangda ibangi sikraba burki sakta masibu lerami masina maram moibana queen si yamna kijaraduna maki mobile si mohammed si thugaramduna maki car asig manungna changnu tongkhirami nongala matung asidadi queen gi mrakta maki machanupi
Jordan asi laklami amuksu Jordan na maki mase Queen da sumna hairami ise haujikan akhoi gi city is hauji yamna popular oiraba countdown haina khangnaba application lae hairiba application adu aina download tawningi hairami adubu Queen nadi maki machanupi da sumna hairami hairiba application adu nanga download tawgunu yamna khudong thiningai ni haiduna machanupi da application asi download tawhalamde masigi matungdang Queen na mobile jomba dukal amada mobile ama leiba laklami mahangna karigi mobile leiba laklibano hairibasu mahangna karigumba anaubo mobile leiba tarabadi maki countdown hairiba application asibu phone asida jaru laroi haiduna mobile si leiba orami adude Queen namu mobile si leira matung asida mobile asibu on tawbu matam astedi hairiba application asi maki phone asida masa matunda install tawraglami asina maram obana Queen si yamna saroduna mobile jolibanu pass da sumna hairami nangna karigino hairiba phone asida countdown hairiba application sibu download tawbun hablibse hairami adu mobile jolibanu pass nam Queen da sumna hairaglami ID application asig maramda karimta khangde hairami tanja astadimu makoi singa sig marakta met kawbunu pam laklami amuksu met kawbunu pa asina Queen gi wahas tabada met ke mak laklami asig matungdo me na Queen da sumna hairami nangna countdown hairiba application adu gi maramda dukan phamlibunu pa du da hairibadu tasengmudi hairiba application adu aigi phone da hana aina download tawdun leire adubu nanga iga sibagi timing asi nangondagi aina hana sigidrubani hairami asig matungda makhoi na restaurant da famnu leirami amuksu mu me na Queen da sumna hairami hairiba application asidi aikhoi gi sangsa si leiriba music asina loina download tawribani adubu yamna fattaba boot adu aikhoi ni kitangda karigi inadun leiribuno hairami adude Queen na mu meta sumna hairami aikhoi ni application adubu registration tawbu matam aduda application adugi maramda iriba term and condition sing adu aikhoi na pahaudre adubu anoba application ama aikhoi na kanaguma miamda download tawhonduna term and condition du amukta pass hairami tanja astadi makhoi ni nakanda yunga bunu pamna mathok manang khangdebida wangang nu lerami asina marang moibana mu Queen lamadi metna nupa asig maraka jinduna nupa asig phone da hairiba application sun download tawrami masig matungda nupa asig phone asidagi application asi registration tawdingai da makhoi ni na term and condition parami makhoi ni na term and condition pama tamasida loina khamangalami karigumba miyo asin application asi download tawba loiraga aikhoi gi rule asi follow tawdaba tarbadi miyo singu loina signi haini idu lerami masig matungda Queen lamda iban makhoi ni si yamna kijaraduna church ta leiba father amagi maka laklami amuksu makhoi ni nang father asida sumna hairami aikhoi gi sangsa asida hoji countdown haini khanaba application laklei hairiba application asina maram moibana miyo singu si loina sire adubo application asig matungda boot amalei boot ase khoi matau karamna aikhoi gi phamdagi tanthoki namukta hairo hairami adudagi father asina mu met amadi Queen na sumna haireglami nakhoi ni naingonda hangliba asig maramda aidi yam hena khangde adubu boot ki maramda yamna khangwa father ama leibani father adugi maraka chatlu haiduna hairiba father asina met amadi Queen da afawa father asigi address asibu haireglami masig matungnam Queen lasi manga thabak tawriba hospital asi laklami matam astadi makhoi hospital asida Dr. Sullivan haribu nupa asina meeting masilami adubu meeting tawri maham asida leiribu music asina Queen da sumna haireglami Queen nangna Dr. Sullivan da mathong chadaba thabak yama tawre haina tai masina maram wabna nang asi haribu numit asidagi akhoi gi hospital asidagi thabak thadatlabani hairami karigi maham asila leiribu music asina Queen lasibu thabak thadalibno haribasu Queen na hospital asi laktringai da Dr. Sullivan hariba asina makhoi staff sing asida Queen na mawanda fataba thabak tawi haiduna machin thijina duna haiboirami adubu Queen na mu Muhammad sileiriba staff sing asida sumna hairami nakhoi na hariba sing adu loin lale aina Dr. Sullivan hariba nupa asida karingma fataba thabamna tawde mahana ingonda khudong chab lauge haina torokpani hairami adubu Queen na hariba hai sing asidi staff sing asina ma thajaramde masina maram obana Queen su upai later duna hospital asidagi thabak talami nakala morom dasru me na mayumna leling matam asida countdown gi fatraba bot asina mangonda kelaglami asina maram obana med amadi Queen makhoi ni na fatraba laising bu control tawba ngamba John hariba pastor sigma laklami makhoi ni na pastor John gi marka jor matung asida mu John da somna hairami hauji akhoi sangsa asida yamna fatraba countdown haina khangnaba application laklei application asina maram obana akhoi ni si bul asina hatugi tanadu leir hairami makhoi ni si waisi tar matung asida mu pastor asina med amadi Queen da sumna haireglami nakhoi ni na hari waising ase ai lurina gyan tare
ꯑꯩꯅ ꯄꯥꯏꯔꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯅꯤꯡꯊꯧ ꯑꯃꯅ ꯁꯤꯈꯤꯕ ꯋꯥꯔꯤ ꯂꯩ ꯋꯥꯔꯤ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯅ ꯂꯤꯒꯦ ꯍꯥꯏꯗꯨꯅ ꯐꯥꯗꯔ ꯖꯣꯟꯅ ꯃꯈꯣꯏꯅꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯐꯥꯗꯔ ꯖꯣꯟꯒꯤ ꯋꯥꯔꯤꯅ ꯍꯧꯔꯛꯄꯗ ꯃꯈꯣꯏꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯑꯃꯅ ꯂꯥꯟ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯤ ꯑꯃꯅ ꯁꯨꯝꯅ ꯍꯪꯂꯝꯃꯤ ꯑꯩ ꯑꯁꯤ ꯂꯥꯟ ꯆꯠꯄ ꯃꯇꯝꯗ ꯍꯤꯡꯒꯗ꯭ꯔꯥ ꯁꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯆꯠꯄ ꯇꯥꯔꯕꯁꯨ ꯅꯪꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯤ ꯑꯁꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯃꯍꯥꯛ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯄꯥ ꯑꯁꯤꯕꯨ ꯂꯥꯟꯅ ꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥꯅꯗꯤ ꯂꯥꯟ ꯉꯝꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯄꯥ ꯑꯁꯤꯅ ꯂꯥꯟ ꯉꯝꯕ ꯇꯥꯔꯕꯁꯨ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯍꯅꯨꯕꯤ ꯑꯁꯤꯅ ꯁꯤꯒꯅꯤ ꯍꯥꯏꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯑꯣꯖꯦꯟ ꯍꯥꯏꯅ ꯈꯪꯅꯕ ꯄꯨꯠ ꯑꯃꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯠꯇꯣꯛꯈꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯁꯇꯔ ꯖꯣꯟꯅ ꯃꯈꯣꯏꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ तसेंबदी हौजिकान महम असी थोरलिबा काउंटडाउन हाइरिबा एप्लीकेशन असी हनुबी नुपीदुन ओलकपा एप्लीकेशन ओरंगने हाइरमी मसिग मतुंगदा मु फादर जोनना मखोइनिदा अमुक्सु सुमना हाइरमी करिगुंबा एप्लीकेशन असी कोर्ट असी अखोइना फंगबा तारबदी ओजेन हाइरिबा फट बुद अदुबु अखोइना सोइदन मुथपा nganguni हाइरमी मसिग मतुंगदा कुइलमदि मेना कुइनना मोबाइल मिलाई लाखिबा दुकान मपु सिगमा लाक्लमी मखोइनिना दुकान फमलिबा नुपा सिगमा का यौर मतुंग असिददी कुइने नुपासता सुमना हाइरमी काउंटडाउन हाइरिबा एप्लीकेशन असिबु नंगनमुते हेक तौबिदुना एप्लीकेशन असी कोड असिबु अखोइदोंता हाइबियु हाइरमी अदुबु नुपासनदि मखोइनिदा सुमना हाइरमी आई हौजि यामना अरुबा थबा अम चक्कदबा लई नखोइनिगि थबादो अइना तौबा ngamlo हाइरमी अदुरे कुइनना मु नुपासता सुमना हाइरमी नंगना एप्लीकेशन असिबु हेक तौबा तारबदि नंगोंदा अइना पैसा मयामना पीगनि हाइरमी कुइनगि वाहस्ताबदा मु दुकान फमलिउ नुपासिना एप्लीकेशन असिबु हेक तौरगे हाइरक्लमी मसिग मतुंगदा दुकान फमलिउ नुपासिना काउंटडाउन हाइरिबा एप्लीकेशन असिबु हेक तौबा मतम असिददी एप्लीकेशन असी कोड से फंगलमी अमुक्सु मखोइना कोड असिबु सस तौबा मतम असिददी मखोइ लोइना खंगमंगलमी काउंटडाउन हाइरिबा एप्लीकेशन असिदी पृथ्वी सि लेरिबा मी म्यामना डाउनलोड तौखरे अमुक्सु दुकान फमलिउ नुपासिना यंगजबा मतम असिददी महाक मसामक्तु सिबगी टाइमिंग सि खंगलमी असिना मरम ओइबना महाकना एप्लीकेशन असिबु हेक तौथोक्तुना माकी हिंगबगी सही सी मयाम यामलमी मसिना मरम ओइबना मु मेट अमदि कुइनना नुपासता सुमना हाइरमी अखोइनिसु सिबगी सही सी अमुक्ता सांगथोलो हाइरमी असिना मरम ओइबना कुइल अमदि मेट की सिबगी सही सी सांगथोलमी मसिना मरम ओइबना मखोइनिसि यामना हराउजरमी मसिग मतुंगदा मु हाइरिबु नुपासिना डाउनलोड तौखि म्यूजिक असि कना कनानो यंगबा मतम असिददी कुइनगी मचनुपि जॉर्डन सु डाउनलोड तौदु लेरमी अदुबु जॉर्डन सिगदबा असिसु पुंग 5 मुक्ता गाइरमी मसिना मरम ओइबना कुइनना नुपासता सुमना हाइरमी अइगी चनुपि सिबगी सही सि ओंता सांगथोलो हाइरमी मसिना मरम ओइबना नुपासिना मु जॉर्डनगी सिबगी सही सि सांगथोलमी मसिग मतुंगदा दुकान फमलु नुपासि महमसि चखिरमी नुपासि चखर मतुंगदा मु कुइल अमदि मेन मखोइनसि यामना हराउजरमी अमुक्सु मखोइनिना सुमना हाइनरमी अखोइनिगी सिबगी सही सि सांगथोकपा तारबसु अखोइनि हुजि चेक्सिन लैतबा जादे हाइदुना कुइनना मेट असिबु माकी मेमसे पुदु लाक्लमी कुइनगी मयम जौर मतुंग असिदो मेटना कुइनदा सुमना हाइरमी अइगिसु इनाउपा अमा लेरमी अइगी इनाउपादु यामना कन्ना नारमी अदुबु अइना मंगोन लक्नदुना माकी सानापो अदु मतम पुनमक्ता अइना लोसलमी अदुबु अइगी इनाउपादु सिख्र मतुंग अदुदा अइगी इनाउपागे खंदुना अइ हौजि फावबा थवाइ नुंगाइतबिदा लैरिबने हाइरमी अदुदै कुइनना मु मेटा सुमना हाइरमी अइगिसु इमादु सिख्रे मतौ करमना सिख्रबनो हाइरबसु नोमा नुमिदमा अइना नुमिदांग कोइबा चखि अदुबु अइगी इमाना अइ असिबु हंजिलक्त्रे हाइदुना थिबा लाक्पा मतम अदुददि इमाना तोंगलिबा गारिदु थौरि नुपादु यु ngaubana मरम ओइबना गारिदु एक्सीडेंट तौबदगी अइगी इमादु सिख्रे हाइरमी मसिग मतुंगदा मखोइसिंग असे तुमनखिरमी कुइनना तुमलिंग मतम असिददी माकी मसा असिदा मखुत अमा थिंजिलक्लमी अदुदे कुइनना सुमना खलमी मंगोन मखुत थिंजिलक्लिबसि मेने हाने खलमी अदुबु मु कुइनना मेकअप थोरक मतम असिददी मखुत थिंजिलक्लिबसि अतै कनाम तोइरमदे यामना फत्रबा हिंसाबा ओजेन हारिबा सिग मखुत ओइरमी मसिना मरम ओइबना कुइलबदा मेट असि यामना पाखलदुना मखोइने सुमना हाइनरमी अखोइने एप्लीकेशन दु हेक तौदुना अखोइगी सिबगी सही सि सांगथोनबा तारबसु हौजिति करीमता कानाबा लैत्रे हाइरमी नाकल अमरोमदा सुम कुइनगी मचनुपि जॉर्डन असिबु यामना फत्रबा हिंसाबा जॉर्डन असिना किहलमी अदुबु माकी मसे कुइन अमदा मेट लाक्तुना मचनुपि सिबति कनबिरमी मसिग मतुंगदा मखोइ होमना मु फादर जोन गमराक लाक्लमी मखोइना फादर जोन गमराक जौर मतुंग असिदबु फादर जोन दा काउंटडाउन हाइरिबा एप्लीकेशन असिगी कोड असिबु हाइरमी
Asina maram wabadong Father Zona loina kangmangalami. Madudaging Father Zona makoy hom sum naharami. Karigumba application asida nakoy gi sibagi. Pungsing amadi chahi si harakla matungda nakoy na karigumba rule asi thugaiba tarabadi. Miyoi sing asi ojen hariba fatraba hingchaba si loina hatkani. Amukso Father Zona sum naharami. Yamna fatraba hingchaba ojen gi rule asi bu akoy na thugaiba tarabadi. Hingchaba ojen na fangliba saba sibu masa matunda koksagiduna. Taibang miyo bada karimta amangata tholalro harami. Amuk sumangna sumna harami. Ojen hariba fatraba hingchabadu rule akhuna matau karam thogaigani haiba tarabadi. Mahakna piriba sibigi timing asigi mamangda kanagu miyo mo akhuna hatokpa tarabadi. Mahaki sabasi bukoktuna mahakti mahamasti mangkhragani harami. Masing matungda Father Zona mahamasti lai khurambagi sunu kharabu sinaduna rawrama jeglami. Amuksa Father Zona makoi homda sumna harami. Akoina karigumba rauna sik manung laiba tarabadi fatraba hingchabadu lakpa tarabasu karim tawba ngamlo harami masig matung makoina rauna sik manung lerami tanja astadi hingchaba sina meda sib halagai na tawrlami adubu rauna sina maram moibana hingchaba sina haprangolamde masig matung dom hingchaba sina sikraba med ki manau pai sakta masibu meta jenganduna med asibu di pangthalami masig matung med asi thawai nongai traduna ma ki manau pa na thokpa matam astadi Hairiba hingchaba sina med asibudi makoi yu masing mapana singthokirami adudagi amuk queen giti masina med asibu kannabagi lakam matam astadi med asidi gari ma thomduna maham ase sikirami med asira matungda maki mobile asida queen jengma matam astadi med ki sibagi timing se chap chana maki countdown gi matam ase loikirami med nasira matungda mu mathang sibagi tarna si queen gi machanupi jordan gi orami adu matam astadi jordan gi masasi jama soklami Asina maram wabana queen na maki machanupi Jordan asibu mahana thabak tawkhiba hospital ase pudulaklami matamastan queen na mahakana khanakhiba Dr. Sulibana su mahan urami adudai mu queen na loina khamungalami Dr. Sulibana sigedaba si chai yamna sangmanina maki sigedaba chai si yodringaida aina mahasi Muhammad sida hatokpa tarabadi aigi chanupi amadi ai si soina hinglagani hani khalami masig matungda mu queen na Dr. Sigmaraka singchanduna Machin seasonaduna Dr. Asira sumna haijalami nangna apama khudimadu ai loina pirage adubu aigi tatkriba thaba asi nangna amukta hanjan hanbiyu hairami masigi matungda Dr. Asina queen asibu khudongchaba laurage haiduna mu kaamna pudulaklami matam asitadi queen na Dr. Asibu hatlage haiduna jotum mamana Dr. Asi thomlami madugi simbadakta queen na pangthanabag injection asibu Dr. Asita kaplage haina tawbu matam asitadi Muhammad asida yamna fatraba ojen hariba hingchaba si laktuna Dr. Asibu singthokirami masig matungda mu hairiba hingchaba sina Jordan asibu halagai na torko matam astadi queen na sumna khalami makti sigedaba pung khara watlebanina mahana siba tarabadi maki machanupi sibu soina hinglagani haiduna queen na mahana pairiba hidak asi mangonda kapsalagai na toromi adubu yamna fatraba hingchaba sinadi queen gi mamagi saktam loroktuna queen lasibu pangthalami matam asidam queen na loina khangmanglami fatraba hingchaba sin tawrliba si Mangona themjilaklibani haiduna mahakna pairiba pangthanaba hida asi mahaki makuta kapsanduna mahakti Muhammad se sikhirami queen se siba sina maram moibana yamna fatraba ojen hariba hingchaba si Muhammad se ut onduna paidun chakhirami ojen asina chakra matung asida mu queen gi machanupi Jordan asi thawai jam nongai traduna masigi marka laklami adudam Jordan na mahaki masigi makut asida kari makharab ibu urami mahakna iribasi papa matam astadi wahi sing asi asum nirami Ichanupi aigi khutta pairiba hida asi aina pangtharebisi fanabagini hida asi wa aigi pambom masida kapu hairami masina maram wabrum Jordan na maki masigi pambom masida hida kasi kapu matam masitadi masi asi hinkalami masig matungda makhoi ni si yamna haujarami nongala matungda muk Dr. Sulibana sisu quinda katukran tawi haibagi damak thabak thadalami adubu quindi hospital sida mu thabak fanglami masig matungda queen Jordan amadi maki mapaga lorinana mamagi mompham masi laklami Madudagi makoy ahom na mu mamagi mompham asi khoramba loiraga halakpa matam astadi queen gi phone asida message ama laklami hairi message su mahana paba matam astadi message asi karimta oramde application amorami hairi application asi countdown 2.0 haibadi ano version orami application asina takpadi hairi pod asi amu hinkalai haibani sinisi ulaga movie si garoborami Mayanu movie sub nungai birba tarabadi channel asib sungcho soidana subscribe tawbiramu